Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokjari ngasi amuk lawbirasi Tingkhanggi Leirang 94 suba tangka laijadu khanjanaringai call du tathokre phone du da munne yenglaga tatkrene kana hoizano call du samukka khingjilai laija suandakdi call du paikhalli aduga nakongda thamlaga wa amata ngangde ashomdagi mina nganglakpadu manadu thangalaga munna tai Hello, Liza. Asomdagi khonjel du tabada Liza du khangpre khangi mamit tu khanglaw law thoklaga Anjugi khonjel ni Liza du khonjel du tarubadagi nanghoroi dagum taha hairei. How, Anju natro. Mani, lingjel supairibani conference pirake. Anjuna haribadu lingjel di gyanmin taba nate itha thajadana mamanabi aniduna phone tawrakpadugi haraubada loire masadu ithak thakna. Lingjel di kadai, lingjel wanganglo. Lingjel su taha. Liza, tarabro. Mama nabi anigi khonjel du tabada Liza du haraubada haifam khangde phamung du dang yekpham tharaga mamittagi mapi du tap taraduna khonjel du nikli. Noyani nungari bro. Liza na kapli tawbudu tabada Anju du. Haima, Liza, nang kapiro angang macha dawna. Liza ngaw kanu ko. Lingjel su haijila Liza, kap kanu. Asida kapningai mathau tadi. Nangi number se haujik noi shai dagi loraga tawraini. Liza du mapi du taithoklaga. Noyani gi khonjel sitabada ai mittagi pita ki bakhangaude. Aikhoi ahum amuk hana pularoi ko. Anju su tablab khamla Lingjel du mama nabi ani du themjin bire Noyani ne yam nukshiraktre. Anju kapminasi haina phone tawbanate ko. Wari sanase haina tawbani. Liza suma pidu sasa taithoklaga kashum tawdaba saraga Noyani di chak chanarabo Lingjel na Chadri Anjuna amu Chari aidi adu Liza taranbir na kaino yam tawi haisi chumbro Liza du kai khumdora kashum tawdida irang sagat piranu ai kem tawdi ko Lingjel na amu sagade ado Kem tawdrasu nakoy ni nungsinare haiba paw taida. Liza du tablab kumla Nangbudi yam nungshire. Pawse yam thuna yormida. Liza gi wadu tabada Anju ga Lingjel ga du tik no Anjuna. Aduneba nangna nungai tana leradi ekoi su nungai redini. Nangna dumaina lei tabada ekoi su yam harawi. Khangde da Anju asi oira male punsi haise. Punsi da khaludaba thaudok ngaktani. Lingjel na Aikhoi di nungsinaro haista leire ado noibu karam kana tholoktoino napamda mukta fawla amdana chatkini nangsa khangdi Lingjel Ningthoi hoi noi uningbagi di amuk sulakningi adubu ay marom da khaluraga lakpu langningdreda Liza na khonjel do khazik taptharakpadu da Anju sufagi tashila yam taningde ko yade hairambadagi ahan mana pamda lakpada abungora abemara mapamlaga lakani ko Liza Anjugi fagi tu da Liza du kaina khanglaw laura As, Anju, karan ngawnu ko. Lingjel na muk haira Anju, nang siyam haibiranu, midi yam pongkrabani. Aikhoi na ningsingradi, mana ningsingbibadi oi thoktrabani. Lingjel, adumay hainu, ay somday sasu nungayudre, adugini. Ado, noy di kamdaw ba? Kaya tu na laknaba tawro, noy luhong magi namadane ay siyam da thorak naba. Anju di kuiraroi, ay di khangde, aikhoi tacho leina aina bagalaw ba yari da Liza. Anju du marak thala Noyani ni imphal da pulap laminakiba, aduga aina khungang sida tanbu taleda. Lingjel na haira Hoi bema, warunu, dadana ne nang su pulap laina masingani na haibani. Liza su, Anju, haibagi wani, aikhoi su pak tholok toba mandida. Tholakanu ibema nawa duga duda nungsinaraga dum layo nayumdana nembokto kaya fate haini Liza du nokshinai mong hadana sumkamla kaisum tawdida ataidadi khangde aingondadi luna dum tawi Inama phone wari sanari do kanagano Ansuna hairakpani Liza su khangpre khangi masadi thakna Imanabine aikhoi akhungangi Ansu su phone du don silaga Tacho moyagi mamanabine Liza du ingangakna Dadaro inamagi phone da busy lebeduda kanano na hanglakpani Asomda Lingjel ga Anjuga su Ansuna hairaklibedu tai Anjuna
Laiza, kanano? Ichan nupinida. Oh, adudi ningjal akhoi nus thamlagi kona muk sanarase. Khara khara ningsingbiro akhoi su phone paire. Is, ai nahan kai khangdabai ni bema sidaidi phone adum tawradoini. Hoi, thamlagi ko. Asumna phone du thamnakre laijidon sidon silaktuna. Inama dachaudo call taro haibani. Dadabu thabang mafam yorajalo. Yorena haibani phone namda tawkro ai hei mei semlake. Hoi hoi. Ansusu thokre laijisu punsibada call tawi asomna punsibasu tomthilga wari sanaba matang oibana phone du kakthalai laijadi khangdabanina namtau tawshili punsibasu call du shatsat kakthalai ansuna. Inama call tawranu dachauda miga wari sanari kona taroke haibani hei mei oina thaksise. Oh, aidi khangdabanina namtau tawshilini. Heima, aikhoi ni khaktagiro indom chagidi. Makhada film yenghori. Laijasu hei mahidu lauraga. Oh, inama nang hauji wari sanabada dale shemana koiba nupidusu yaubra. Yawi. Aikhoi humse angang oiringaidagi yam luna loinarakpani. Moigi khonjal tabada mittagi pi takiba khangaude. Laijana peri peri tawrakpadada ansuda masadu ipa pakhana. As, inama adugibu wakal nungaitabi tawbiranu. Hei mahido thakpa loisilo lahektum pasise. Laijadu ikai iki leite masadu lairik hainingbagi mayaina nokfet tawraga. Yayansu pase dadana sunumidang takpirini nangna sumuk tagladi ai fanyam hairani. Hairani nama yam luna khanjilunu hotpu hanaradi ngamdaba leite. Ado inamagi phone du piro. Laijasu phone du pirei ansusu YouTube ta changlaga kari no download tawshili. Laijasu notebook ka pen ga larure aduga ansugi mamang du thammi. Tu inama sidaina download tawrisingse ahangu matamda yengu ABC kokchanglai yam thuna haiduni. Laijasu phone du da haifet yenglaga. Koksam lai dudi aikhoi abungona pabagi khara khara khangi. Oh, kaisu khalunu se yam lai banida inama se parase. Asumna nido fagi jugai tawraga nok nok tana phamung mayai du da famlaga larik paminei. Numidang wairamdu punsibadu halai matam khara thadoklubagi pending da leiramba che changsingdu yengshinbada punsibadu masadu yam wari. Ngasai makai thabak ama tawrubagi watharamba masadu yum hek yobaga khangte tekhatpagum tawi. Laijasu ansuga karino ma yenglaga leirambadu punsibagi gari makhol haifet tabaduda ansugi kadagi thorai. Punsibasu stair karibadu nanghawroi matagumna thuna yangna karai. Punsibana moigi kadu yaushilakpada laijasu thongjin mayadu nokmi penama paraga leplaga leirami. Punsibasu momon minok amaga loinana laijagi mamangduda chatleplaga. Ai halakpa ngairamiro. Laijasu oinana khumlai. Ngairamini. Punsibadu laijagi lengjumduda phat lengonbiraga. Nanguraga wabagase loina kawi jangaslau. Ani du ka manungda changminarai phamung machiduda makhong yantharaga fami laijadu punsibadon silaga. Dada mitu yenge. Punsibadu fagioi karioi mamittu lauthoklai laijisu makokdu chaptharaga punsibagi mamittuda munna yenglaga. Yare nupi kharadi yengma male. Punsibasu nokmi mamittu khujilaga. Kanamti yengdiko nupi he ubaga leitholaga chatlani. Adu bordi fai adu dada mit ushiluse. Punsibadu ngakna. Mit ushilaga kari tawduino. Uidu ushilo kainoma tawduini. Angang machadawna mit ushilaga mithai pidoi mankreda. Laijasu nokmi. Pidoini. Punsibasu mamittu ushili laijasu punsibagi khudangduda penduna yam thawai tana iri. Iba loiraga makhutuna khumjili aduga punsibada yengkhatlaga. Dada mit pango. Punsibasu mamittu tapna pangthui laijasu makhutu tapna haidoklai. Punsibasu mamittu khujilaga laijana iriba khudangduda yengi. I love you dada wahai singdu paraga laijado muk yenglai. Laijasu pendu mayada chiklaga noki tawraga leirami. Wahi amata haidabi laijabu khangkon konsilaga laijagi nakonda tablap hairai. Laija nang sam nungshi. Ansuna ngasaidagi takpirini dada aise dada nungshi haiba hirabani adusu Englishta. Adu yangangdusu larik takpiyo haraga ansu prize pide yarot. Dada se call istado
ai chak thongrage thengi punsibasu tapna thadorei laijasu pukhagal punsibasu laijagi makhuttu khangwa fai aduga chungsili laijasu ithak thakna kai dorage dada punsibadu mamaidu thangjilaga khudombiduna khazaidu thamlaga se amta tawro kaino dada inama imana la oye ansudu mapandagi hairakpani laijadu matha saba khangen hengatkhre punsibada yenglaga dada ansuna kaure haiba aisu tai adudi chatlage ngaiko kainoma punsibagi wa makha ngaidri laijadu makhuttu kanthoklamlaga tafing chenthoki punsibasu mamitu uirum machinda nokfet tawraga phamungduna longna haithai asumna matam khradi haujinkre punsibaga laijagasu asuki matik nungsinai amana mabu udabada leiba ngamnade laijadi khambanbada lori punsiba hoi chathokrabasu ansuga laijagadu mamanabi dawna loinei punsiba leitabagi tanja lawraga ansuga laijagadu amuk anirakti koibas satli laijasu iba paba khara hairakle numit marini mangani laijadu asuki matik wakhal nugaina lei hayengdi ansu yumda chatlani haibagi numidangduni laijaga lansun yugana chakhumda chak thongi aduga ansudi magi kada firo loishili mana purakpa furit singdu sumtup chilakpada ahenbana chakaubada leibikhiba mana chatpa mafam khuding puduna hek chatpa furittu tapai khalaga hapchingana hek tawbaga ahenbadu khangning ningsilai nokmi furittude yenglaga nungmu nungshi machanupini gaina khalaga furitse leirakibani ainadi somda ibungoina khanba ngamdriba madui labadu amuktaba phone tawrukige nongmata ningsingbirakte asi hairaga nakanne leiriba phone du paikhalaga ahenbagi number du da call tawshili ring amani chatpaga henbasu paikhalai hello ansu kari haininge nangna Bangalore da laktringaida ekhoide heng thorani oh phare tholo nangi trito sidoin pibirage ansudu no fet ka tawraga yam nungshina kawrai dada ahen basu kashum khandana magi karan tawshilai house yumda thoraga kaino mahaina dawleibani tanjadu da ahen bagi phone angel gi call lakshilai ahen basu ansugi paukam pide hathu hairei ansu namta payu ko conference birake aduna tradi isaulang da lurani ahen bagi wadu tabadan sudu maithong du sat oli kaino da ahen basu angel du conference birei hello angel tarabo tari kanano conference birise ekhoi chanupian suni ansu tabro nangsu wangang loduna tumina leido kaigino ansu du masadu ingangakna taya dada phone paris kanano ahen badu kashum khandana sat haidorei honna namani nama ahen bagi wadu tabadan sudu mamittu khanglaw law thoklaga pariba phone du nakongda hena chetna pairaga kanagi nama ekhoi sai nanama tombi yaraba mashina gyan taban kidre ansudu harau wari sanarambadu ahen bagi wadu tabada tumina laikre asuk kuina khanjarakpa ngaujarakpa nungsijarakpadu mikuptuda aremba takre ahen bagi paukum pide mamitta mapira cheladuna tumina laikre ahen basan suna tumina laikibaduda ansubu kaurei hello ansu kaino tumina laisibo ansu ahen bana kawbudu taraga ansudu gyan khangta tai ahen bagi mamangda kashum tawdaba saraga nokshinaraga hairei hau dada ai ngak lerega tawrake ko da chona kaure thamlage asi hairaga phone du fat kakthatli aduga mapidu tap tarei laijasu sanariba wari do haifet ta hawi ansugi matawduda ansuna henbabu khanjai haibadumadi khangba ngami laijasu ansugi manakta pak jangsin mangamde ansugi khanbana nungaitabsu poi kaisu khandaba saraga ansugi kada changlai ansu kaino kapagale misibo kaidorage ansudu khangpre khangi mapidusu fatfat taithoklaga kaisum tawdi nama laijasu famung machiduda famlaga ansugi lengjumduda pairaga kai kapino ansudu pangkhum khumlai yumda chalani khanbagi kapani nama ihe adugibu akhoi slakte shidi se to mayam chak chanaba ngai hore chawrs law ansudu nokningda nokte yadabagi mawongda nokfit tawraga pumnamak lotsilaga
Hoi, Charles Law. Asi haraga Ansudu fuk haugatli, Laizasu fuk haugalaga chatke tawbadu, Ansugi makutuna tap haraga. Inama, Laizasu mamaidu khanglei leithorai. Kaidorage? Ansudu khangjin mangamlaktre, mapidu tap tarai. Ekhoidi hayeng chatlaniko. Dachauga nungsinana layuko. Ansugi mataududa Laizasu kaptaba ngamdre, Laizasu Ansubu konsilaga. Leiminage. Hihi kapminay Laizadu, asumna anidung hak kapminaraga, makhada kumlaktuna, mayam pulap chak chaminay. Ansuga, Laizagi maithongdu ubada, mayam dusu kapure haiba khangi. Adubu, wa oinadi haidok nadre, tumin chak tu chanay. Asumna numitu su haukre. Matangi numitan su hoisu chatkre, Ansui chatkrabanina, Laizasu yumda matanta thamdre, punsibana chatpa mafam khuding, Laizabu puduna chatli. Laizasu mahosagum mi yamna kibadu tawkidre adubu punsibabu khambanbadi noma nomagi isingi chawgumna hengalai. Hotel dani punsibagi special room duda Laizadu sofa da famlaga achapot chana TV yengli. Punsibasu makhada ngahak leiruraga kolama lakpadagi mathakta hatu kakhalai. Room gi thongdu khangang hangdorai. Laizadu khangpre khangi mamaidu sat leithoraktuna yenglai. Punsiba oirambaduda machindu haifet peiramlaga TV-duda mukmai onsinki. Punsibasu Laizagi mataududa nokmi laktuna, Laizagi manak nakna famtharaktuna, Laizagi lengjumdula lengwanbiduna tablapna hairai. Yam nungaiba pawam tambiyura. Laizasu thawa sadana khumlai. Taningde cho, nupi miyamga wari sanaruraga aingondaga keshinarkanu. Punsibadu mamittu khuzilaga sorama sangna hondoklaga. Ai nangonda haidudi. Staff singse aiga wari sanadaba yaroidaba matang oibagini Laiza. Laizadu machinga du pomthoklaga saurap adum hairai. Adushu dadaga wari sanarido nupagani natedana wari sanani khotkani aingonda haibibra. Hairidudi nangna saroga chatkhroga. Yumdagi haibra sida haiba natro. Punsibadu makhut namaduna lumangi samduda tapna nalaga. Hois adudi nangi wasidi sorgase kanna honba yadrine. Sor honba pauda permission laudriba kainom tawri. Nati aina holiba sorsibu awaibara haiwani. Aine gyana matadriba kokka ngaushileko. Punsibagi wadu tabada Laizadu nokningbada loirabani adubu Laizadu nokningbada fazili machindu areibi thadana sugatli. Punsibasu Laizana saubagi matau tawbaduda keshinara'i. Seba saurnoba matungdadi yumda hana hairageba. Nachindo pairano paunungaibam tambigeba. Laiza sunoktaba ngamdre nokfit tawraga punsibada yenglaga. Yam hauno kai paunu tamlo. Oza Ningthibido Manipur thore isai tamba lakpa yarena call tawrami. Laiza du yam harauna mambit kadu lauthoklaga. Ha asingbara dada. Asingmani nahan yangangduna hosda call tawraga hairakpani. Yam thuna flight ticket ka aduni. Adudi dada so adale adira. Punsibadu ngasai makai khalude hojikta da gyan tarai yam harauramba maithongdu khangan hanjinki Laizadu nungaitana yenglaga ada pura oina leibdi yaroi. Laizasu ipan pandi satkumlai. Ada dadaga sum leiridaba oiradi isaiga tamaroise tose laroi haidokro ai dadaga lapnana leiba ngamloi.